Naga micham taruk hat ki bagi thaudok adu tumina leithokpa yaroi thaudok adu da chenaba sing matik chaba chairak piduna achumba while fanghangadabani haina Lok Sabha gi member Professor Angomcha Bimola Koizam na phongdorakli wafam asi laikhidraba naga micham taruk ki imung manung unaduna awabada saru yaba chatpada mahangna phongdokhibani khongchan aduda Kangpokpi district ki manung chana leiba Makhan khulda hangliba relief camp ta changjafam lauduna leiriba Konsa khulgi khunja chamaga kuntra taret ki phibam yengshinbaga loinana Kem aduda lairiba naga micham taruk ki imung manung sing Professor Angomcha Bimola Koizamna haktheng nana wari sanaduna pukmen pauminaki khongchen aduga mari lainana laikhidraba micham taruk adugi imung manungga wari sanaba aduda Professor Angomcha Bimola Koizamna hai mahakna mafam asida lakliba se maite ama oina lakpanate miyam gi mihut ama oina lakpani Konsa khulgi naga micham taruk hat ki bagi thaudok asigi matangda mahak tubina leiroi handaki parliament mifamda thaudok asi pukhatkani Miharasi hat kre haina khak laithokpa yaroi thaudo asida jenari basing phaduna matik chaba chairak pigadabani miyamda chumba while fanghandaba yaroi asigumba awaba taraba matamasida taibang mapuna achumba haibasi khanghanabagi tanja ama piribani aikhoina achumba adu uraga madudagi thauna lauduna achumba while fangnaba leminasi mahakna angamba thakta honaduna miyamda achumba while fanghanaba honagani haina phongdokhi Mahagna makatana hai achumba saraga thokliba thaudo wathok singasi justify taunaba honariba kangbu adu miyamgi yeknabani haina lobo matam oire ngasi mafam asida lakliba asi laikhidraba micham singasigi imung manunggi awabada saru yaba lakpani naga micham taruk namduna pharaba matung tamthina hatkibagi licharasi achoba crime amani thawong asi chathakhiba kangbu singadu malemgi mamangda puthorakpada mai thampham leiroi haina mahagna makataki सरकार लेदी कदोगी हाना हंदुनो नो सिपाही दुक लेदुदी नोई पाइबे मयाम सिंग तौनिंग तौलेसि लक्सलु कंट्रोल देम स्टेट अमोय ननंगी संविधान पीरिबा कॉन्स्टिट्यूशन जे उत चनालु जस्टिस पी दबे यारो निगा एनी प्रूफ हक तुक न तौनगिबा मयाम सिगी मरा लेबा मी सिंगसे जस्टिस डिलीवर तौदबे यादे ऐसे हाय आइना 16000 हाय दु मैते खतराबा मणिपुर एंटायर लेबा आईडीपी ने वेना 60 है रेदो नत्रो भारत की लो चना लू हाइस बु मैते की इंटरेस्ट नत्रगा कोई मयाम की इंटरेस्ट लाबा हम ताई बियोबा मयाम की नत्रो सिपाही ले सिंग तो कंट्रोल तो सिंग तो लक्ष्य लो हाइस बु मैते की इंटरेस्ट नांग इराबा से कांगु न मकुक्स द कम्युनलिज्म की वायरस न नारमिना मैते की द नांग ने सुंगांग ले अइन हाइबा लान तौरप मतम सुमाय खना चेन तौद ख्वाइदे वहौब मिसे नुपा नते नुपी अंगांग ने हान लोय सुकदोस लेगिरिबाई साइड नाउ मयाम से मयाम न कावदि मसिगी कम्युनल वायरस न चिक्ट न सी ने से कावनो ngasigi khongchara duda Professor Angomcha Bimola Koizam na relief camp aduda lairibam yoising adugi wakat tabaga loinana konsa khulgi ningthau di adam ga su wari sanake loinana taibang mapugi mafamda punna thauni minaki